그죠? 또 오세요. ꯑꯉꯥꯡ ꯑꯣꯏꯕ ꯔꯤꯀꯣꯕꯔꯤ ꯊꯨꯕ ꯃꯥꯜꯂꯦ ꯁꯤꯒꯤ ꯃꯊꯛꯇ ꯂꯩꯁꯦ ꯀꯩꯅꯣꯅꯦꯕ ꯂꯦꯌꯔ ꯑꯃ ꯐꯣꯝ ꯇꯧꯈ꯭ꯔꯦꯕ ꯑꯁꯤ ꯗꯥꯏꯔꯦꯛ ꯃꯄꯥꯟꯒꯤ ꯎꯟꯁꯥꯗꯣ ꯃꯄꯥꯟꯒꯤ ꯃꯅꯨꯡ ꯎꯟꯁꯥꯗꯣ ꯅꯠꯇ꯭ꯔꯦꯕ ꯁꯤ ꯂꯩꯁꯦ ꯃꯥ ꯅꯥꯕꯁꯨ ꯀꯩꯝꯇ ꯅꯥꯗ꯭ꯔꯦꯕ ꯁꯤ ꯄꯥꯏꯕꯗ ꯀꯩꯝ ꯇꯧꯗ꯭ꯔꯦꯕ ꯑꯗꯣ ꯑꯕꯦꯝꯃ ꯅꯥꯕ ꯊꯨꯅ ꯐꯅꯕ ꯃꯌꯥꯝꯅꯁꯨ ꯀꯃꯦꯟꯇ ꯁꯖꯦꯁꯟ ꯃꯌꯥꯝ ꯇꯧꯕꯤꯔꯛꯑꯦ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔꯗꯒꯤ ꯊꯥꯎ ꯂꯧꯔꯒ ꯑꯗꯨ ꯇꯩꯌꯨ ꯑꯗꯩꯗꯤ ꯄꯋꯔ ꯏꯟꯖꯦꯛ ꯑꯣꯄꯔꯦꯁꯟ ꯍꯥꯏꯕ ꯀꯩꯅꯣꯝꯃ ꯃꯈꯜ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯕ ꯍꯤꯗꯥꯛꯇꯣ ꯑꯣꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯦ ꯍꯧꯖꯤꯛꯀꯤꯗꯣ ꯁꯤꯖꯤꯟꯅꯔꯒꯁꯨ ꯍꯦꯟꯅ ꯊꯨꯅ ꯐꯔꯝꯕꯁꯦ ꯑꯗꯣ ꯁꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯩꯁꯦ ꯁꯤꯁꯨ ꯑꯗꯨꯝ ꯌꯥꯝ ꯀꯨꯏꯅ ꯆꯪꯕꯅ데 ꯍꯞꯇꯥ ꯐꯥꯗ꯭ꯔꯤ ꯅꯠꯇ꯭ꯔꯥ ꯁꯤꯁꯦ 4 daysꯀꯨꯝꯕ ꯐꯥꯔꯦꯕ 4 daysꯀꯨꯝꯕꯁꯤꯗ ꯖꯔ ꯀꯪꯁꯜꯂꯒ ꯍꯧꯖꯤꯛ ꯃꯥ ꯅꯥꯕ ꯈꯣꯠꯄ ꯀꯩꯝ ꯇꯧꯗ꯭ꯔꯦꯕ ꯍꯧꯖꯤꯛ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯩꯁꯦ ꯁꯤꯖꯤꯟꯅꯒꯦꯁꯨ ꯑꯗꯨꯝ ꯈꯪꯖꯤꯜꯂꯒ ꯑꯗꯨꯝ ꯊꯝꯕꯤꯍꯧꯔꯣ ꯍꯌꯦꯡ ꯃꯩꯅ ꯄꯣꯛꯄ ꯈꯣꯠꯄ ꯑꯉꯥꯡꯒꯤ ꯇꯝꯕ ꯑꯝꯇ ꯉꯝꯗꯦꯗꯅ ꯁꯤꯒꯤ ꯁꯤꯜꯚꯔꯦꯛꯁ SSD ꯍꯥꯏꯁꯦ ꯁꯤꯁꯤꯒ ꯁꯤꯒꯤ ꯖꯦꯂꯣꯅꯦꯠ ꯍꯥꯏꯁꯤꯒꯅꯦꯕ ꯁꯤ ꯑꯅꯤꯁꯤꯅꯦ JELONET ꯖꯦꯂꯣꯅꯦꯠ ꯁꯤ ꯑꯅꯤꯁꯤꯅꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯑꯣꯝꯖꯤꯜꯂ ꯊꯝꯕ ꯑꯗꯨꯅ ꯏꯟꯐꯦꯛꯁꯟ ꯅꯥꯏ ꯅꯨꯡ ꯆꯥꯕ ꯑꯝꯇ ꯇꯧꯗ꯭ꯔꯤꯁꯦ ꯁꯤꯁꯦ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯄꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯅ ꯇ꯭ꯋꯤꯖꯔꯅ ꯇꯧꯕꯁꯦ ꯃꯥꯏ ꯃꯉꯣꯟꯗ ꯊꯦꯡꯒꯗꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯈꯨꯠꯅ ꯄꯥꯏꯗ꯭ꯔ ꯂꯣꯏꯔꯦ ꯁꯥꯏ ꯉꯥꯛꯇꯪ ꯊꯝꯗ ꯌꯥꯔꯣꯏ ꯃꯥꯏ ꯃꯐꯝ ꯄꯥꯏꯕꯤꯌꯨ ꯄꯥꯈꯤꯗꯔꯦ Guys, 1, 2 tꯧꯔꯒꯦ 1, 2, 3 ꯗꯧꯗꯧ ꯅꯨꯡꯁꯤꯕꯤꯌꯨ ꯗꯧꯗꯧꯗ ꯇꯧꯕꯤꯌꯣ ꯄꯪꯒꯅꯨ ꯄꯪꯉꯤ ꯗꯧꯗꯧꯅ ꯄꯥꯝꯕꯤꯔꯅꯤꯅ ꯑꯆꯥꯄꯣꯠ ꯂꯩꯕ ꯃꯌꯥꯝ ꯄꯨꯕꯤꯔꯅꯤ ꯀꯣꯏꯕꯁꯨ ꯃꯌꯥꯝ ꯐꯪꯒꯅꯤ ꯂꯩꯀꯥꯏ ꯀꯣꯏꯕꯁꯨ ꯑꯗꯨ ꯐꯠꯇ꯭ꯔꯣ ꯅꯨꯡꯁꯤꯕꯤ ꯇꯧꯕꯤꯔꯣ ꯅꯨꯡꯁꯤꯕꯤ ꯇꯧꯕꯤꯔꯣ ꯍꯥꯏꯔꯒ ꯁꯤꯕꯣ ꯅꯨꯡꯁꯤꯕꯤ ꯇꯧꯔꯗ ꯅꯨꯡꯁꯤꯕ ꯒꯥꯔꯤ ꯊꯧꯗꯣꯔꯕꯣ ꯕꯥꯏꯛ ꯊꯧꯗꯣꯔꯕꯣ ꯅꯪ ꯕꯥꯏꯛ ꯊꯧꯗꯣꯏꯔꯕ ꯊꯧꯔꯣ ꯃꯥꯏ ꯀꯥꯔ ꯊꯧꯗꯣꯔꯦꯁꯦ ꯊꯧꯔꯣ ꯐꯖꯔꯦꯅꯦ ꯌꯥꯔꯦꯅꯦ ꯐꯖꯔꯦ ꯊꯧꯔꯣ ꯅꯪ ꯀꯥꯔꯁꯦ ꯊꯧꯔꯣ ꯆꯠꯂꯣ
ꯃꯔꯥꯏꯕꯛꯁꯦ ꯕ꯭ꯂꯨ ꯀꯥꯔꯦ ꯍꯥꯏꯕ ꯑꯗꯨꯅ ꯅꯣꯡꯃꯗ ꯆꯈꯥꯏꯕ ꯃꯌꯥꯝꯁꯨ ꯆꯨꯏꯗ ꯈꯨꯟꯕꯗ ꯊꯧꯔꯝꯅꯦꯕ ꯁ꯭ꯋꯥꯏꯗꯁꯨ ꯂꯣꯏꯔꯦ ꯁ꯭ꯋꯥꯏꯗ ꯁꯥꯟꯅꯔꯤ ꯅꯪ ꯆꯈꯥꯏꯕꯅꯤꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯤꯀꯣ ꯇꯩꯌꯨ ꯋꯥꯏ ꯇꯩꯌꯨ ꯌꯥꯝ ꯃꯔꯝ ꯃꯣꯛꯈ꯭ꯔꯦ ꯁꯤ ꯊꯥꯡꯊꯔꯛ ꯂꯩꯔꯝꯃꯦ ꯁꯤ ꯃꯅꯨꯡꯒꯤ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯁ꯭ꯋꯥꯏꯁꯨ ꯀ꯭ꯂꯤꯟ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯃꯥ ꯇꯨꯝꯗ꯭ꯔꯤꯕꯅꯤꯅ ꯅꯣꯟ ꯁ꯭ꯇꯣꯞꯅꯤ ꯅꯣꯟ ꯁ꯭ꯇꯣꯞ ꯆꯈꯥꯏꯅꯔꯅꯤꯀꯣ ꯕꯦꯝꯃꯗꯤ ꯌꯦꯡꯉꯣ ꯗꯤꯁ ꯍꯦꯄꯟꯁ ꯑꯦꯕ꯭ꯔꯤ ꯗꯦ ꯕꯕꯥ ꯃꯥ ꯇꯨꯝꯃꯤꯉꯩ ꯈꯛꯇꯅꯤ ꯀꯥꯁꯦ ꯆꯥꯏꯗꯕꯤꯗ ꯂꯩꯗꯣꯏꯁꯦ ꯉꯁꯥꯏꯁꯤꯅ ꯃꯥ ꯆꯪꯗ꯭ꯔꯤꯕꯩꯅꯤ ꯀꯩꯝ ꯇꯧꯗ꯭ꯔꯤꯁꯦ ꯈꯨꯜꯂꯝꯃꯤ ꯆꯀꯥꯏ ꯂꯣꯏ ꯍꯩꯗꯣꯔꯛꯈꯤꯅꯤ ꯕꯥꯇꯤꯟꯒꯩ ꯊꯥꯡꯒꯠꯂꯒ ꯌꯦꯡꯉꯣ ꯀꯩ ꯀꯥꯟꯅꯩꯁꯦ ꯌꯦꯡꯉꯣ ꯑꯩꯗꯤ ꯈꯣꯡꯀꯠꯂꯨꯅꯤ ꯍꯩꯗꯣꯔꯛꯈꯤꯗꯣꯏꯅꯤ ꯁꯤꯗ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯅꯣ ꯈꯪꯗꯦꯕ ꯁꯥꯎꯔꯒ ꯅꯠꯇꯦꯕ ꯃꯥꯅ ꯇꯧꯔꯤꯁꯦ ꯆꯩ 마시 밤도 여기 온다 이 마이. 누가 손 싸이 여기 짠 그래요 누가 자 가야 되나 뭐가 산으로 ꯆꯠꯆꯔꯒꯦ ꯉꯔꯥꯡꯅ ꯍꯤꯡ ꯅꯣꯡ ꯈꯨꯀꯟꯗꯣ ꯑꯩꯈꯣꯏ ꯑꯗꯨꯋꯥꯏꯗꯗꯤ ꯏꯁꯤꯡ ꯄꯥꯡ ꯊꯣꯛꯍꯧꯗ꯭ꯔꯦꯕ ꯂꯝꯕꯤ ꯐꯠꯇ꯭ꯔꯁꯨ ꯁꯤ ꯂꯝꯕꯤ ꯌꯥꯝ ꯐꯕ ꯃꯐꯝꯅꯦꯕ ꯏꯁꯤꯡ ꯊꯨꯝꯃꯟꯇꯩꯁꯨ ꯗ꯭ꯔꯦꯅꯦꯖ ꯌꯥꯗ꯭ꯔꯕꯖꯥꯠꯅꯤ ꯃꯣꯏ ꯑꯥꯗ ꯒꯥꯔꯤ ꯊꯧꯔꯤꯁꯦ ꯄꯨꯡꯊꯨꯝꯅꯦꯕ ꯒꯥꯔꯤꯁꯦ 어이씨 베라니 समुद्र मपानगा माले सोम अरे हल कमाय हलक्तुनी सोम साइडन उन थुम्मेबा बा योदो सोम साइड पुरा तुरियन यो सिजी अैन हलक्पदा बेमजे तुम लेमे अदुगा सेना केरला पाराथान अमा लेरेबा अदुमा हौ यिंगमिनजि सिजिने केरला पाराथा हाइजे अदो सिजे केनोदगी एमएम स्टोर यावमेबा याम हावेना लेरकपने चार यिंगे हावी हाउते हाके मैमदु हार्डी सौ लोन मुझे माले फ्रोजन तौबनिना खरा अनि अहुम लोनि माने खादा अदुम यारे इजे अꯉꯥꯡꯒꯤ ꯇꯨꯏꯁꯟꯒꯤꯒ ꯑꯗꯨꯁꯨ ꯍꯥꯞꯄ ꯌꯥꯅꯦꯕ सिजना तो इंट्रिगिंग एबो पोतुगी मसकनेबा सिजना सिसमाया हापसे सिना तो ये मुलहल कांदा मोन लावग तो सिदि बरवत अखोइना तमिलनाडु दि बरवता हाय चायबा सिदि मरै फाइन ताबिदुनेबा ai हाउ यिंगे मोन लाव सेट बजिदो पट दलेबा इलाइ लाइना सिदि कईगा जा हाउनि हमब्रा सन नंगौबा हमे ngौबा
hầu lấy về lúc bắt ta cái này khi mà phát thì được hèn hầu nó vậy thì nó muốn ngọc sạch đấy bộ là xả để nguyên hò này nữa chỉ có tăng ra rồi đúng hầu của bộ này mà xí lấy về lấy hộp 3 phút rồi đấy xác rồi đấy hiện đang làm tiền đến tàu đấy thằng đầu tư đến tàu đấy này thở bốc rồi này và dịch chìm sẵn rồi đấy chìm hồi đấy tôi sẽ chìm hồi giờ đấy coi pre workout này chứ gì cái ổ bà thòng cái từ cái tôi sẽ pre workout come on nice thấy không tôi sẽ giờ với mình rất sớm mà đi đó phân pháทั้งช่วงอยู่แย่ตัวอยู่เสียงกันเด่นนี่นะบ่แต่มันจังกันยินนะบ่โดยสิเอาพี่มันสับสันเฮาไปเลยตัวกันทะเลอีสินะเอาก็ลงดินเนอร์ซาร์สิรวยวันนี้ทำวอล์กเอาท์ยังอยู่ที่เฮาเนี่ยว่ากบตาอินโดนีเซียครับมาใส่กินยังไงตัวตัวลามบกี่รอบ아직 팔아봐. 이모, 낭주 액션 무비 남주로 낭이죠. 미 액션 무비나 매양 보쌈다. 제가 시마티를 내래. 야. kokanga wen thome yoga sina khamena khawi ngore sak se yam man bani yam dram ni kha kha handaram ne achi Bây ngasi cái video mà ta xin lỗi xin chào ghé còn ngasi gì cái shoot thuê đồ có kém đâu ghé rồi mẹ làm lời vui video ta thank you bye bye tôi chắc hai rồi tôi xin lỗi xin gì mà tung được gan lỗi xin gì